Zagat maron pumbanin kiba mateng pangbinaba makeup mirau kholna Bhagavan Sri Ramna nongum birak kiba Ram Navami ki ahoba oiri khantaba yai kham thengna tangdu leita traba malem magi tapasya gi sakti na mi lai pumbabu thak thak nikna kihallaba luren tara oiba Rabon magi napalna miyoibagi mafamdagi mabu ngakthoknaba bor ni khiti magi mityengdadi miyoibadi asonbani amadi masana punsi tenba tin kangumbani dharmabu amambana kupkhrabada malem imana sanbi amagi saktambu lauduna Bhagavan Vishnu gi mafamda dharmabu kanbinaba haijaki adubu swargadagi nongthangum paitharakpa saktina dharmabu kangadaba natte miyoibagi oiba pambaina fattabasingbu manghanba tabana Bhagavan mi oina miyoibagi chatna kanglon sing ngaktuna awa ana sing khangduna prithibida nongum birakpa taki Kosal dingthauda saratki maharani ahum Kausalya Kaikeya amadi Sumitra macha amatta yaudabana magi sagai mutlagadra khanduna ningthau chinta torami angirari sina thaujan biduna ningthau gi macha phangnabagi damak putra kamesti kabu yagyabu pangthok piki mai paklabu yagya gi maina murti panduna thoraklaga amrita gi masak oiraba payasa sapubu paiduna thorakhi chajibu thagi mapani pan basantari tu gi mengliba numit na kokthakta thorakpa matam abhijit muhurta gi matamda prakriti imagi mihul lepkare unawana lengkidre graha mangana magi uchchasthan singda laikre raghubang sagi pukok surjadeva nongthakta magi khwaidagi athoiba surolna taibangda phaurakpa yengnaba chap leptuna laikre bhaye prakata kripala dina dayala kausalya hitakari kausalya bu chaukat hannaba thaujal haiba ibungo nongum birakle Ajodhya gi wangon sangdagi angang ama kapkhre phoina horakpa nonghogi kuchubu ngamjaba mitna thambalgum ningthiba Sri Ram nongum birakle maga loinana Bharat Lakshman amadi Shatrugnasu mi oina pokpirare hanglam laba Ajodhya gi thamoi isai nongmai amadi nungaibagi konjelna umnin ninkre karigi damak chahi lising kaya gi matungda Ram Janma Ushab aikoina pangthoklibana masi Ramna angakpa kaya tawduna nungbu sana olhankibagi natte masidi Sri Ramna miyoiba ama oina chatna kanglon sing amadi afaba miyoibagi lamchat singbu ngaktuna khwaidagi athoiba bi ama oikibagi damaktani Ram Navami na aikoida Sri Ram gi athoiba kathokpa singbu ningsinghalli magi punsi athoiba ningthau macha amagi mai pakpa thodok singi pareng natte thodok khudingi akanba changyeng singni ningthau phambal karamdaida bond chahi taraga mari thabada yaningdaba amatta phongdoktana mamon nokhi bond leiringaida magi nupibu hubiki Dibya astra khuding haiba Sri Ram namadu sijanaduna sita imabu purakhide mail lising kaya khong chatuna magi tengol semgalaga mi amagumna lantheng nakhi nungai yai phana amadi laitana punsina chatlingai matam khakta ekoina dharmagi niyom sing ingadaba natte punsigi luraba khwaidagi waraba thamoi machetana kairaba mi khudingmangna aibu thawoi bidraba matamda achumba lambibu khanduna dharmabu ngakpagi khwaidagi luraba parabu Sri Ramna aikoida tambiri Sri Ramna ningthau oibagi mahutta dharma ngakpa macha ama oiki sakti leiba ningthau ama oibagi mahutta mapung phaba mapuroiba ama oiki amukshu masagi punsidagi leibaki thaugaina lumna lauduna Sri Ramna magi damak atopa nupi amata yengdraba sita imabu punsigi oina thadokpa ngamba ningthau amasu oiki ngasigi malem sida Ram Navami asi इतिहास अमदी पुराण की वारी खक नत्तना
miyoibagi nunggi pukning wakalgi chauraba masak thokpa panthungsing oirakli. Ajodhya haibadi lan amadi kalak mihau leitraba ing chikpa mafam. Ram haiba wahaisina ramante dagi lakpani arthadi thawaina penjaba haibani. Aikoina Ram Navami pangthokpa matamda aikoigi thamoi nungda leiriba napal kalak yengthiba asauba amadi makok tara panba rabangi masak oiba penaidaba sing leitraba Ajodhyadu thinaba hotnari. Adugumba Ajodhyaduda aikoi pumbagi Ramgi masak oiba thawai singna pena phamni. Ram Navami gi numidang wairamda Jai Sri Ram lauduna atiyabu nilhanliba si slogan amanatte. Masi miyoibagi thawai singna mai pakpagi khonjel. Paklaba samudrabu panthingkiba aikoina ningsingli. Madu piklaba khairoi yongsing amadi miyoibana mana ngamjabasing hotnabadagini. Masina aikoida takli madudi aikoina achumbagi damak leplabadi nung phawba tawhanba ngammi. Ramgi warisi matik magul leiba ningthau amagum singhasan karaga loisindaba aikoida thambiramba achauba para amani. Sri Ramna tambiri madudi Ishwar oiba haibasi swargagi singhasan da phamba natte. Madudi guha kauba hihonbabu chanbikiba sabarigi machinna chiklaba boroibu chabikiba amadi Manau Laxmangi mafamda utkiba minungsina hantaba miyoisingda nungsibiba magi lamchatna utli. Sajibu mapani panba Ram Navamida aikoina mamangai Ram kauba ningthau macha amakak ningsingba natte. Aikoina mangda yengduna tamjagani madudi isabu matau karamna Sri Ramgi lirungu marin chatna kolabasu akanba oigani. Amadi magi tenjaigum haidana achumba lambida lengdaba oigani. Ram Navamina aikoigi nungda leiriba amamba khuding manghanduna nungda leiriba Ajodhya adu santi leiba oirasinu.